ngasi khwaidagi Fttaba dictator hairappa matamda Hitlergi maming asimak hana miyamgi wakhalda lai. Mahakna concentration camp ta Jews lak tamthina hatkibagi wari akhoigi mamangi video si yengbiragadi khangbiramdagani. Video asigi comment ta marupsingna matau karamna Hitler asukki matik Fttaba mi ama oirakhibano haibirakpa. Masiga loinana ngasi video asida mayamnadi sengna khangna khidraba Hitlergi punsi wari adu punna khangminasi. Adolf Hitler 1889 da Austria-Hungary gi apikpa town amada pokhi. Mahaki mapa Alois Hitler Austrian custom officer masa am oirami. Paisa yamna phangjadrabasu nupidi yamna sinba pahamba nupa amani. Mahakna paisa yamna paibi ahal oirabi nupi ama ahanbada luhongki. Mahaki mamagi asengba yumnakti Sikal Gruber kawi adubu makubuki yumnak Hitler da hongdoki. Tungda spelling soibadagi Hitler on kiduna Adolf tasu Adolf Hitler oiribani. Natragadi Adolf Sikal Gruber oirambasu yai. Matam asida makhoigi thabak sunaba leirambi leishabi nupi amaga Alois Hitler ga nungsinaraki. Mahaki nupi ahal adu naaduna sikhraba matungda leishabi asigal amuk luhongduna macha ani pokhi. Nupi asisu amuk naraktuna Alois Hitler na magi cousin Clara seba taunaba purakhi. Ani shuba nupi asisu naaduna amuk sikhraba matungda Clara mirolaktuna Alois Hitler ga luhongki. Clara amadi Alois punna macha ahum pokhi adubu yamna piklingaida naaduna ahumak loina sikhi. Masigi matungda Adolf Hitler na makhoigi mari shuba macha oina pokchaki. Adolf Hitler gi mapa Alois Hitler yamna strict oiba sauganba nupa amani. Hitler na mamabudi yamna nushi adubu mapagadi mari kaya phatte. Mapana mahak lairik fazana tamduna magumna sarkar gi thabak tawba nupa ama oiba pamlami. Adubu Adolf Hitler di larikta thawai kaya yaude. Mahak lai yekpa arts ta luptuna leirami. Apawba artist ama oiba haibisina mahaki punsiki pandam oirami. Adubu wakal manadabana mapana pamdaba thabak tawrokpa matamda Adolf Hitler bu mapana tamthina hek purami. Matam aduda Hitler na leiriba Austria-Hungary gi saruk asi apunba Germany gi saruk ama oiduna leirami. Mafam asida leiriba miyosingnasu makhoi Germany haiduna khanjarami. Adolf Hitler mahaki mapagi mayoktada leiba nupa amani. Mahaki mapana Austrian government ki thabak tawbana maram oiraga mahak German nationalism bu support tawrami. Adolf Hitler na chahi 10 surakpa swaida mahakna yamna luna tawjaba chahi 3 khakta ngairiba manaw nupasu measles nabadagi amuk sikhi. Matam asida mangonda ahongba kaya lakhi. Upandi manakta changsinduna wari sahabagumba athengba ahingda mahaki manaw nupa phumpham cemetery da matomta thawal mecha yengduna leibagumba thengnaki. Lairik laisuda pungning changkhidre masigi chu mapana amuk phuribani. Lairik pabagi mahutta lai yektuna leikhi. Nongma mapana hairami nahak lairik phajana tamduna aigumba sarkar gi thabak ama tawduna lehawudo pami. Masida Adolf Hitler na mahak Prithvi pumbana masak khangnaba apawba layekpa oiba pami haiduna haiki. Matam asidadi mapa adu ahal oiduna yamna solle matam khara leibaga nabadagi amuk sikhi. Masigi matung Hitler lairik tamba toktuna artist ama oinaba kanna hotnarakhi. Mahakna chahi 19 surokpa matamda mama thadok lamlaga Benada arts ki school amada entrance exam thaba chatkhi. Adubu mahakna yekliba laising adu matik sade haiduna tanthorakhi. Matang asida mahaki mamasu breast cancer narakpadagi amuk mayumda halakpa takhi. Mamagi seba tawduna matam khara leiraba matungda kanba ngamdadana sikhi. Mahaki mamabu layingliba doctor asi Zeus masani. Doctor asi konna Hitler na mamabu laying bikhi haiduna hatpi khide. Germany thadokuna chatnaba sinbikhi. Wafam asi doctor asina phongdorkhibani. Mama kainabada Hitler na thamoi sokna nungai khidaba adugumna nungai taba mahaki punsida kanana su udri haina phongdokhi. Hitler Benada amuk halaktuna art school gi entrance amuk thakhi. Masita su mahak amuk hanna maithi unangki. Matang asida mahak leifam phawba leitaduna yamna wana lenkhi. Mahakna leiriba Bena asida Jews singbu tukatchabigi anti-Semitism yamna yangna sandorakhi. Hitler su masida thajarami. Matang asidani mahaki extreme oiba ideology tapna lakpa haurakhiba.
ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯖꯥꯇꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯡꯕ ꯑꯁꯤ ꯑꯥꯔꯤꯌꯥꯅꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯑꯁꯤꯅ ꯖ꯭ꯌꯨꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯆꯦꯠꯅ ꯊꯥꯖꯈꯤ꯫ ꯃꯍꯥꯛꯅ ꯆꯍꯤ 23 ꯁꯨꯔꯛꯄ ꯁ꯭ꯋꯥꯏꯗ ꯃꯤꯂꯤꯇꯔꯤ ꯁꯔꯚꯤꯁ ꯌꯥꯎꯕ ꯇꯟꯕꯗꯒꯤ ꯚꯤꯌꯦꯅꯥ ꯊꯥꯗꯣꯛꯇꯨꯅ ꯃꯨꯅꯤꯛꯇ ꯆꯠꯇꯨꯅ ꯂꯩꯈꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯍꯥꯟꯕ ꯂꯥꯟꯖꯥꯎ ꯋꯥꯔꯜꯗ ꯋꯥꯔ I 1914ꯗ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯅꯤ ꯍꯤꯠꯂꯔꯒꯤ ꯄꯨꯟꯁꯤ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯀꯗꯧꯔꯤꯕꯁꯤ꯫ ꯑꯥꯔꯇꯤꯁ ꯑꯣꯏꯕ ꯄꯥꯝꯖꯕ ꯍꯤꯠꯂꯔꯁꯨ ꯂꯥꯟ ꯑꯁꯤꯗ ꯂꯥꯟꯃꯤ ꯑꯣꯏꯅ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯚꯣꯂꯨꯟꯇꯔ ꯇꯧꯖꯈꯤ꯫ ꯂꯥꯟ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯄꯔꯄꯁ ꯑꯃ ꯄꯤꯕꯒꯨꯝ ꯈꯜꯂꯝꯃꯤ꯫ ꯂꯥꯟ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯂꯥꯟꯃꯤꯁꯤꯡꯒ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯌꯦꯛꯅꯕ ꯂꯥꯟꯊꯦꯡꯅꯈꯤ꯫ ꯃꯁꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯃꯅꯤ꯫ ꯂꯥꯟ ꯑꯁꯤꯗ ꯃꯍꯥꯛ ꯃꯦꯁꯦꯟꯖꯔ ꯑꯣꯏꯅ ꯂꯥꯟꯐꯝꯗꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯄꯥꯎ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯟ ꯃꯅꯨꯡꯗ ꯐ꯭ꯔꯦꯟꯆ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠ ꯅꯨꯄꯤꯁꯤꯡꯗ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯇꯨꯅ ꯂꯩꯕ ꯀꯌꯥ ꯑꯃꯁꯨ ꯃꯍꯥꯛꯅ ꯎꯈꯤ꯫ ꯃꯌꯥꯝ ꯑꯁꯤꯅ ꯖꯔꯃꯅꯤꯅ ꯂꯥꯟꯗ ꯃꯥꯏ ꯄꯥꯛꯈꯤꯗꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯈꯟꯈꯤ꯫ ꯂꯥꯟ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯊꯧꯅꯥ ꯂꯩꯕꯒꯤꯗꯃꯛꯇ ꯑꯥꯏꯔꯟ ꯀ꯭ꯔꯣꯁ ꯃꯦꯗꯜ 2ꯁꯨ ꯐꯪꯈꯤ꯫ 1916ꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯥꯔꯇꯤꯂꯔꯤ ꯁꯦꯜ ꯑꯃꯅ ꯃꯈꯣꯡꯗ ꯄꯥꯟꯕꯗꯒꯤ ꯁꯣꯛꯇꯨꯅ ꯖꯔꯃꯅꯤꯗ ꯂꯥꯏꯀꯠꯅꯅꯕ ꯄꯨꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯖꯔꯃꯟ ꯂꯥꯟꯃꯤꯁꯤꯡꯅ ꯃꯊꯧꯅꯥ ꯂꯩꯇꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯂꯩꯕ ꯉꯝꯗꯗꯨꯅ ꯑꯃꯨꯛ ꯂꯥꯟꯐꯝꯗ ꯍꯜꯂꯛꯈꯤ꯫ 1918ꯗ ꯑꯃꯨꯛ ꯂꯥꯟꯐꯝꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯒ꯭ꯌꯥꯁ ꯑꯦꯇꯦꯛ ꯑꯃꯗ ꯃꯍꯥꯛ ꯃꯇꯝ ꯈꯔ ꯃꯃꯤꯠ ꯎꯗꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯄꯨꯔꯛꯈꯤ꯫ ꯍꯤꯠꯂꯔꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯁꯛ ꯑꯃ ꯑꯣꯏꯍꯜꯂꯤꯕ ꯃꯍꯥꯛꯀꯤ ꯀꯣꯏ ꯈꯨꯈꯥꯛ ꯑꯁꯤꯁꯨ ꯋꯥꯔꯜꯗ ꯋꯥꯔ Iꯗ ꯑꯁꯤꯒꯨꯝꯕ ꯒ꯭ꯌꯥꯁ ꯑꯦꯇꯦꯛꯇꯒꯤ ꯉꯥꯛꯊꯣꯛꯅꯕ ꯒ꯭ꯌꯥꯁ ꯃꯥꯛꯁ ꯎꯞꯄ ꯅꯨꯡꯉꯥꯏꯅꯕ ꯇꯦꯟꯅ ꯀꯛꯄꯗꯒꯤ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯊꯥ ꯑꯃꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯈꯔ ꯐꯔꯛꯄ ꯃꯇꯝꯗ ꯖꯔꯃꯅꯤ ꯂꯥꯟꯗ ꯃꯥꯏꯊꯤꯗꯨꯅ ꯁꯦꯔꯦꯟꯗꯔ ꯇꯧꯕꯒꯤ ꯄꯥꯎ ꯃꯍꯥꯛꯅ ꯇꯥꯈꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯈꯤ꯫ ꯃꯁꯤꯗ ꯁꯥꯏꯟ ꯇꯧꯈꯤꯕ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯕꯔꯁꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯍꯥꯟꯕ ꯂꯥꯟꯖꯥꯎ ꯑꯁꯤ ꯖꯔꯃꯅꯤ ꯈꯛꯇꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯁꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯥꯟ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯑꯃꯥꯡ ꯑꯇꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯖꯔꯃꯅꯤꯅ ꯁꯦꯝꯒꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯇ꯭ꯔꯤꯇꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯔꯃꯅꯤꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ $33 ꯕꯤꯂꯤꯌꯟ ꯄꯤꯕ ꯇꯥꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯄꯩꯁꯥꯗ ꯍꯥꯏꯔꯒꯗꯤ $1052 ꯕꯤꯂꯤꯌꯟ ꯑꯣꯏꯒꯅꯤ꯫ ꯄꯩꯁꯥ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯕꯒꯦ ꯍꯥꯏꯕꯕꯨ 1921ꯗ ꯑꯍꯥꯟꯕ ꯄꯦꯃꯦꯟꯠ ꯍꯧꯔꯒ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ 2010 ꯑꯁꯤꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯁꯤ ꯁꯤꯡꯕ ꯂꯣꯏꯈꯤ꯫ ꯆꯍꯤ 100 ꯍꯦꯟꯅ ꯆꯪꯅ ꯁꯤꯡꯈꯤꯕ ꯄꯩꯁꯥꯅꯤ꯫ ꯍꯧꯔꯛꯄ ꯃꯇꯝꯗ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯖꯔꯃꯅꯤꯅ ꯄꯩꯁꯥ ꯀꯌꯥ ꯄ꯭ꯔꯤꯟꯠ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯃꯅ ꯄꯩꯁꯥ ꯌꯥꯝꯅ ꯄ꯭ꯔꯤꯟꯠ ꯇꯧꯔꯕꯗꯤ ꯄꯩꯁꯥ ꯑꯗꯨꯒꯤ ꯚꯦꯂꯨ ꯑꯗꯨ ꯍꯟꯊꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯩꯁꯥ ꯑꯗꯨꯒꯤ ꯚꯦꯂꯨꯁꯤꯡ ꯑꯗꯨ ꯀꯌꯥ ꯌꯥꯝꯅ ꯍꯟꯊꯔꯛꯄꯒꯦ ꯍꯥꯏꯕꯕꯨ ꯑꯗꯣꯝ ꯊꯥꯖꯔꯣꯏ꯫ 1922ꯗ ꯕꯔꯂꯤꯟꯗ ꯕ꯭ꯔꯦꯗꯀꯤ ꯄꯦꯀꯦꯠ ꯑꯃꯒꯤ ꯃꯃꯜ 160 ꯖꯔꯃꯟ ꯃꯥꯔꯛ ꯈꯛ ꯄꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯆꯍꯤ 1923ꯗ ꯆꯞ ꯃꯥꯟꯅꯕ ꯕ꯭ꯔꯦꯗꯀꯤ ꯄꯦꯀꯦꯠ ꯑꯗꯨ 200 ꯕꯤꯂꯤꯌꯟ ꯃꯥꯔꯛ ꯌꯧꯈꯤ꯫ ꯑꯁꯨꯝꯅ ꯏꯀꯣꯅꯣꯃꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯌꯥꯝꯅ ꯁꯣꯛꯇꯨꯅ ꯂꯥꯏꯔꯕ ꯑꯃꯗꯤ ꯊꯕꯛ ꯐꯪꯗꯕ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯖꯔꯃꯅꯤꯒꯤ ꯂꯝꯁꯤꯡ ꯃꯥꯡꯕꯇ ꯅꯠꯇꯅ ꯂꯥꯟꯃꯤꯁꯤꯡꯁꯨ ꯃꯁꯤꯡ ꯍꯟꯊꯍꯟꯕ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯐꯥꯏꯟ ꯑꯃꯗꯤ ꯂꯥꯟꯃꯤ ꯃꯁꯤꯡ ꯍꯟꯊꯍꯟꯕ ꯑꯁꯤꯅ ꯖꯔꯃꯅꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯁꯣꯟꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯊꯥꯛꯇ ꯍꯟꯊꯍꯟꯗꯨꯅ ꯖꯔꯃꯟꯁꯤꯡꯕꯨ ꯏꯀꯥꯏꯕ ꯄꯤꯔꯝꯃꯤ꯫ ꯍꯤꯠꯂꯔꯅ ꯃꯁꯤ ꯎꯔꯨꯔꯒ ꯂꯥꯟ ꯑꯁꯤꯕꯨ ꯃꯥꯏꯊꯤꯍꯜꯂꯤꯕꯁꯤꯡ ꯇꯨꯝꯅ ꯍꯥꯠꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯖꯔꯃꯅꯤꯅ ꯃꯥꯏꯊꯤꯔꯤꯕꯁꯤ ꯖ꯭ꯌꯨꯁ ꯑꯃꯗꯤ ꯀꯝꯃꯨꯅꯤꯁꯠꯁꯤꯡꯅꯅꯤ ꯍꯥꯏꯅ ꯊꯥꯖꯈꯤ꯫ ꯖ꯭ꯌꯨꯁꯁꯤꯡꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯦꯂꯥꯏꯁꯤꯡꯗ ꯂꯣꯟꯅ ꯄꯥꯎ ꯄꯤꯕ ꯑꯃꯗꯤ ꯀꯝꯃꯨꯅꯤꯁꯠꯁꯤꯡꯅ ꯑꯦꯟꯇꯤ ꯋꯥꯔꯒꯤ ꯄ꯭ꯔꯣꯄꯥꯒꯦꯟꯗꯥ ꯀꯌꯥ ꯁꯟꯗꯣꯛꯄ ꯑꯁꯤꯅ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯦꯠꯅ ꯊꯥꯖꯈꯤ꯫ ꯖꯔꯃꯅꯤꯒꯤ ꯃꯤꯂꯤꯇꯔꯤ ꯃꯁꯤꯡ ꯍꯟꯊꯍꯟꯈꯤꯕꯅ ꯍꯤꯠꯂꯔ ꯂꯥꯟꯃꯤ ꯑꯣꯏꯕ ꯐꯪꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯥꯔꯃꯤꯒꯤ ꯄꯥꯎ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯅꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯝꯃꯨꯅꯤꯁꯠꯀꯤ ꯔꯤꯚꯣꯂꯨꯁꯟ ꯑꯆꯧꯕ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯇꯝ ꯑꯗꯨꯒꯤ ꯁꯔꯀꯥꯔꯅ ꯍꯤꯠꯂꯔꯕꯨ ꯑꯔꯣꯟꯕ ꯄꯥꯎ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯅꯕ ꯊꯕꯛ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯔꯃꯟ ꯋꯥꯔꯀꯔꯁ ꯄꯥꯔꯇꯤ ꯀꯧꯕ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯍꯤꯠꯂꯔꯅ ꯆꯤꯡꯅꯗꯨꯅ ꯄꯥꯎ ꯂꯧꯅꯅꯕ ꯂꯣꯟꯅ ꯌꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯝꯃꯨꯅꯤꯁꯠ ꯑꯣꯏꯔꯝꯈꯤꯗꯦ꯫ ꯃꯍꯥꯛꯀ ꯋꯥꯈꯜ ꯌꯥꯝꯅ ꯃꯥꯟꯅꯕ ꯄꯥꯔꯇꯤ ꯑꯣꯏꯔꯝꯕꯗꯒꯤ ꯑꯥꯔꯃꯤꯗꯒꯤ ꯇꯣꯛꯇꯨꯅ ꯄꯥꯔꯇꯤ ꯑꯁꯤꯗ ꯌꯥꯎꯈꯤ꯫ ꯍꯤꯠꯂꯔ ꯄꯕ꯭ꯂꯤꯛꯇ ꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯍꯩꯕ ꯃꯤꯅꯤ꯫ ꯄꯥꯔꯇꯤ ꯑꯗꯨꯒꯤ ꯂꯤꯗꯔꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯩꯁꯤꯡꯕ ꯑꯗꯨꯗ ꯄꯦꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯂꯤꯗꯔ ꯑꯃ ꯑꯣꯏꯅꯁꯨ ꯍꯥꯞꯈꯤ꯫ ꯃꯁꯤꯗꯒꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯍꯥꯛꯅ ꯅꯦꯁꯅꯦꯜ ꯁꯣꯁꯤꯌꯦꯂꯤꯁꯠ ꯖꯔꯃꯟ ꯋꯥꯔꯀꯔꯁ ꯄꯥꯔꯇꯤ ꯍꯥꯏꯅ ꯏꯁꯝ ꯁꯝꯅ ꯅꯥꯖꯤ ꯍꯥꯏꯅ ꯑꯣꯟꯊꯣꯛꯈꯤ꯫
mahakna Germany bu hanagi matawgumna sakti leiba leibak ama oihengani haiduna wasakhi mahakna hairami German Empire gi maraiba kasi man lepkani mahakna hingliba makai mai pakna na ba hotnagani masida thingakpa mipung khudima mahakna tumna hatkani haiduna wasakhi asengba Aryan gi I khaktamak Germany gi citizen oina lehengani aduga Jews singbo amata leheloi haiduna su haiki mahaki political party asigi paramilitary wing storm detachment tena HA kouba ama mahakna semgalami makhoi gi mathau asi Nazi party gi meeting ngak senba amadi makhoi gi political opponent singbu namthaba asini communist party singa makhoi ge toina khut thokna ba haurakhi Germany gi military size hunter khibana maram oiraga army dagi potharaba mayam ama Hitler gi ideology adu pambadagi SA da yaurakhi matam asida Germany da paliba government asi yamna soli yeknabada pinaba paisa print tawbasu leplamde paisa piba ngamlaktabadagi friends singna Germany gi factory yamna leiriba RUHR lawsingduna amuk kanaba lawba haurakhi German gi micham singbu minai oina sijinnakhi Hitler amadi German sing sauningbagi kham thenglami Nazi singna ihau tawduna soliba government asi inthuduna makhoina panaba hotnaba matam oire haiduna khankhi November 1923 da Hitler amadi magi supporter singna lambida sarkar bu inthunaba lakhi makhoina police singsu makhoigi michang changlakani haiduna khanjaki adubu Hitler phaduna jail da chahi 5 gi sentence tawkhi adubu jail aduda mahak tha mapan khaktamak leikhi mahakna jail asida leiringai manungda mahaki phawraba lairik Mein Kampf ikhi tapna Hitler Germany gi miyam singna khangnaba aphawba misak ama oiba haurakhi 1928 ki election da Nazi na vote 2% khaktamak phangduna pokhi matam asida America na Germany da paisa singba ngamnaba loan pirami adubu October 1929 da Wall Street crash tawbadagi America na su paisa sing adu single laknaba taksilakhi amuk henna Germany gi phibam lusilakhi lairaba thabak phangdabagi chang adukki matik hengalaktuna praja singi marakta pendaba yamna leirami paliba democratic lengak adu makhoina pamnarakhide praja sing communist party na traga Hitler gi Nazi party khanba tarami Hitler na Germany bu hanagumna sakti leiba leibak ama hanjin hanba ngamgadaba misak asi mahak khaktani haiduna hairami Germany gi miyamsu masida tapna thajaba haurakhi mahaki public ta wa ngangba hiba magul asina miyambu thaja hanba ngamhallibani election mathang tawrokpana 1932 da Nazi party na khwaidagi chawba party ama oikhi Hitler matang asida president ki election yaurami adubu maithiduna matam adugi phawraba general Paul von Hindenburg na president oikhi adubu matam adugi industry leader singna takmanbadagi Hindenburg na Adolf chancellor oina hapki February 1933 da German parliament maina chakhi kanana karigidamakta tharibuna haiba ngasi phawba khangba ngamdri adubu Nazi singna oiramgani haiduna chingnari adubu Hitler nadi communist singda tashinaki Hitler na president Hindenburg ta emergency degree ama sign tawbiyu aduga mahakna communist leader sing loina phabada ayaba piyu haiduna haiki asumna ayaba pirakpadagi mahakna yeknaba political opponent singbu loinamak phaduna concentration camp ta thaki matam asida ahal oiraba president Hindenburg su siki masidagini Hitler gi dictatorship haurakhiba parliament ta mahakna apam law semnaba law kaya introduce tawrakhi matam asida magi achauba problem amadi leirami SA gi leader singna Germany gi army gi mahut sinba pamlami Hitler nadi mahaki rowdy oiriba SA force singna landa lanthengnaba ngamloi fajana train tawraba German army gi mateng mathau tai haibasi khanglami maram asina June 1934 gi nungdang amada mahak masamaki SA gi officer mayam ama mahakna sinduna hatkhi masida sida mahakna lanai gi oina nuaine da political leadership mahaki maramda Fttaba article iruba journalist kaya amasu pothap oina haptuna hatkhi soibadagi mara leitaba kaya amasu hatpada yaukribani thogdok asida punna miyoi chani henna siki numit asibu night of long knives haina khangnarakhi asumna Germany gi army singsu haraure Hitler na Germany gi full control su tawba ngamle
ꯃꯁꯤꯗꯒꯤꯅꯤ ꯃꯍꯥꯛꯅ ꯖ꯭ꯌꯨꯁ ꯅꯨꯄꯤ ꯅꯨꯄꯥ ꯑꯉꯥꯡ ꯄꯨꯟꯅ ꯂꯥꯈ 60 ꯍꯦꯟꯅ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯀꯦꯝꯞꯇ ꯊꯥꯗꯨꯅ ꯍꯥꯠꯈ꯭ꯔꯤꯕꯁꯤ꯫ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯥꯁꯤꯡꯕꯨ ꯂꯥꯟꯒꯤꯗꯃꯛꯇ ꯇ꯭ꯔꯦꯅꯤꯡ ꯇꯧꯍꯟꯈꯤ꯫ ꯅꯨꯄꯤꯁꯤꯡꯕꯨꯅ ꯑꯁꯦꯡꯕ ꯑꯥꯔꯌꯟꯒꯤ ꯆꯥꯗꯥ ꯅꯧꯗ ꯌꯥꯝꯅ ꯁꯟꯗꯣꯛꯅꯅꯕ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯄꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯕꯨꯅ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯀꯦꯝꯞꯇ ꯊꯥꯗꯨꯅ ꯍꯥꯠꯈꯤ꯫ ꯖꯔꯃꯅꯤꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯍꯤꯠꯂꯔꯕꯨ ꯊꯥꯖꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯈꯤ꯫ ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯖꯔꯃꯅꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯛꯇꯤ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯋꯥꯔꯜꯗ ꯋꯥꯔ IIꯒꯤ ꯃꯇꯝꯗ ꯌꯨꯔꯣꯞ ꯇꯪꯈꯥꯏ ꯑꯃ ꯍꯤꯠꯂꯔꯅ ꯑꯃꯨꯛ ꯂꯧꯁꯤꯜꯂꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯂꯥꯂꯣꯡ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯑꯁꯤ ꯁꯣꯏꯔꯝꯗꯕ ꯇꯥꯔꯒꯗꯤ ꯉꯁꯤ UK, ꯔꯁꯤꯌꯥ ꯑꯃꯗꯤ US ꯐꯥꯎꯕ ꯃꯈꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗ ꯂꯩꯔꯝꯕ ꯌꯥꯔꯤꯕꯅꯤ꯫ ꯋꯥꯔꯜꯗ ꯋꯥꯔ IIꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯁꯦꯛꯆꯨꯑꯦꯜꯂꯤ ꯇ꯭ꯔꯥꯟꯁꯃꯤꯇꯦꯗ ꯗꯤꯖꯤꯖ STDꯁꯤꯡ ꯁꯟꯗꯣꯔꯛꯇꯅꯕ ꯅꯨꯡꯁꯤꯠ ꯍꯥꯟꯖꯤꯜꯂꯒ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯁꯦꯛꯁ ꯗꯣꯜ ꯀꯌꯥ ꯑꯃꯁꯨ ꯃꯍꯥꯛꯅ ꯌꯦꯟꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯌꯦꯛꯅꯕꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯏꯀꯥꯏꯕ ꯑꯃꯅꯤ ꯈꯟꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯌꯥꯝꯕ ꯄꯨ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯕꯔꯂꯤꯟꯒꯤ ꯂꯥꯟꯐꯝꯗ ꯃꯥꯏꯊꯤꯔꯅꯤ ꯈꯪꯂꯕ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕꯗ ꯍꯤꯠꯂꯔ ꯁꯔꯦꯟꯗꯔ ꯇꯧꯔꯝꯗꯦ꯫ ꯄꯨꯟꯁꯤꯒꯤ ꯁꯔꯦꯟꯗꯔ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈꯤꯕ ꯅꯨꯄꯥꯅꯤ꯫ ꯕꯔꯂꯤꯟ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯣꯠꯅꯕ ꯍꯥꯏꯕꯁꯨ ꯌꯥꯔꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯍꯤꯠꯂꯔ ꯃꯤꯑꯣꯏ ꯂꯥꯈ ꯀꯌꯥꯕꯨ ꯇꯝꯊꯤꯅ ꯍꯥꯠꯂꯕꯁꯨ ꯁꯥ ꯁꯟꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩꯗ ꯖꯤꯕ ꯄꯥꯟꯕ ꯁꯥ ꯁꯟꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕ ꯖꯔꯃꯟ ꯁꯦꯐꯔꯗ ꯍꯨꯏ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯁꯥ ꯉꯥ ꯆꯨꯔꯨꯞ ꯌꯨ ꯁꯤꯖꯤꯟꯅꯗꯕꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯅꯛꯅꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯆꯥꯗꯅꯕ ꯍꯥꯏꯔꯝꯈꯤ꯫ ꯆꯤꯡꯅꯕ ꯑꯃꯗꯤ ꯃꯍꯥꯛ ꯀꯣꯀꯦꯟꯅꯆꯤꯡꯕ ꯗ꯭ꯔꯒꯁꯤꯡꯗꯤ ꯆꯥꯏ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯂꯥꯟꯒꯤ ꯃꯇꯝꯗꯁꯨ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯃꯤꯊꯦꯐꯤꯇꯥꯃꯤꯟꯁ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕꯒꯤ ꯂꯥꯟꯐꯝꯗ ꯁꯥꯒꯨꯝꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯅꯩ꯫ ꯌꯥꯝꯅ ꯑꯉꯛꯄ ꯍꯤꯠꯂꯔꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯈꯟꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛꯅ ꯍ꯭ꯌꯨꯃꯦꯟ ꯖꯨ ꯑꯁꯤ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇ ꯊꯤꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯤꯑꯣꯏꯕꯕꯨ ꯁꯥ ꯁꯟꯒꯤ ꯃꯇꯧꯒꯨꯝꯅ ꯐꯥꯖꯤꯟꯗꯨꯅ ꯍ꯭ꯌꯨꯃꯦꯟ ꯖꯨ ꯑꯣꯏꯅ ꯆꯂꯥꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯔꯣꯞꯀꯤ ꯂꯩꯕꯥꯛꯁꯤꯡꯗ ꯄꯥꯛ ꯁꯟꯅ ꯆꯠꯊꯔꯝꯃꯤ꯫ ꯋꯥꯔꯜꯗ ꯋꯥꯔ IIꯒꯤ ꯃꯅꯨꯡꯗ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤꯁꯤꯡꯅ ꯍꯤꯠꯂꯔ ꯍꯦꯁ ꯑꯣꯡꯂꯤ ꯒꯣꯠ ꯋꯥꯟ ꯕꯣꯜ ꯍꯥꯏꯅ ꯍꯤꯠꯂꯔꯕꯨ ꯀꯔꯦꯝꯅꯕꯒꯤ ꯏꯁꯩ ꯑꯃꯁꯨ ꯁꯛꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯍꯤꯠꯂꯔꯒꯤ ꯇꯦꯁꯇꯤꯀꯜ ꯑꯃꯈꯛ ꯄꯥꯜꯂꯤ ꯍꯥꯏꯗꯨꯅ ꯊꯥꯖꯅꯩ꯫ ꯃꯁꯤꯅ ꯃꯍꯥꯛ ꯃꯇꯝ ꯁꯥꯡꯅ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯛꯈꯤ꯫ ꯂꯥꯟ ꯃꯥꯏꯊꯤꯔꯅꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯈꯪꯂꯕ ꯃꯤꯀꯨꯞꯇ ꯈꯛꯇꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯂꯨꯍꯣꯡꯈꯤ꯫ ꯂꯨꯍꯣꯡꯕ ꯂꯣꯏꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯍꯥꯛꯀꯤ ꯍꯨꯏ ꯅꯨꯄꯤ ꯁꯥꯏꯅꯥꯏꯗ ꯄꯤꯖꯗꯨꯅ ꯑꯃꯗꯤ ꯃꯍꯥꯛꯅ ꯅꯣꯡꯃꯩꯅ ꯃꯀꯣꯛꯇ ꯀꯥꯞꯁꯤꯟꯖꯗꯨꯅ ꯁꯤꯖꯈꯤ꯫ ꯑꯗꯨꯕꯨ ꯍꯤꯠꯂꯔꯒꯤ ꯃꯤꯁꯤ ꯑꯁꯤ ꯀꯅꯥꯅꯁꯨ ꯎꯍꯧꯗꯦ ꯑꯃꯗꯤ ꯆꯞ ꯆꯥꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯟꯁꯄꯤꯔꯦꯁꯤ ꯀꯌꯥ ꯑꯃꯗꯤ ꯂꯩ꯫ ꯈꯔ ꯑꯃꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯈꯤ ꯍꯥꯏ, ꯈꯔ ꯑꯃꯅ ꯃꯊꯟꯇ ꯁꯤꯖꯈꯤꯗꯦ ꯂꯣꯠꯇꯨꯅ ꯂꯩꯈꯤ ꯍꯥꯏꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯑꯥꯔꯠꯁꯄꯨ ꯄꯥꯝꯖꯕ ꯅꯍꯥ ꯑꯃꯒꯤ ꯄꯨꯟꯁꯤꯗꯒꯤ ꯋꯥꯔꯜꯗ ꯋꯥꯔ Iꯗ ꯃꯥꯏꯊꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯄꯨ ꯏꯀꯥꯏꯕ ꯄꯤꯗꯨꯅ ꯈꯣꯡꯒꯣꯏꯅꯈꯤꯕꯒꯤ ꯄꯦꯟꯗꯕ ꯑꯃꯗꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯟꯈꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯤ ꯃꯥꯟꯅꯗꯦ꯫ ꯉꯁꯤ ꯃꯍꯥꯛꯀꯤ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯖꯕ ꯑꯁꯤꯕꯨ ꯊꯥꯒꯠꯅꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯅꯕꯁꯨ ꯌꯥꯎꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯜꯂꯕ ꯇꯨꯡꯗ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ꯫